Ngasi numida wairam phongkhiba pause singdigi maruoiba pau khara khangachadraka miyamda khudo tamjake tuye Nongmei dagi kapthorakpa ahoba makhol singna litanda khundariba khunja singda nauna akiba poankhrei tha asigi tareki numidangda sarak phungdagi starring simre kauba nupa ama kuki naharol singna phobadagi Oracle district litanda naga amasung kuki kangrup anigi yum amadilan thum kaya manghankhiba aduga tha asigi mapalgi ayu anganbadake luiyam khulda leiba azan abomaigi yummai tharambagi wahaudagi kangrup anigi marakta sauna umkhatnaduna nongmai kapnabagi thodosing thokhraba matung litan sarekong amasung sibikung kuki khulgi marakta tuye Nongmei dagi kapthorakpa ahoba makhol singna litanda khundareba khunja singna nauna akiba poankre haire Security matik sana deploy tawriba litangi mafamsing asida nauna Nongmei kapthopagi makholsing tabana maram oiraga kuki amasung tangkhul khunjasingi marakta thajanadaba adumuk leiri Manipur Police na S ki khuthangda thagapa post amagi matung inna Sikimbung kuki khul amasung Sarekhong tangkhul khul anigi marakta singkhongdagi kapthorakhiba Nongmei sing adu tangkhul volunteer singnani haiba khangba ngamlei kapthorakhiba Nongmei sing adu blank fire ngaktani haire police ki found hai anabo thawdo aduga mari lenana district police personnel Central Armed Police Force amadi tangkhul volunteer sing Nongmei kapthorakliba mafam aduda chattuna yengsingkhraba matung aranba pausing makhatana sandoraktana bakhangankhre haire litan amadi masigi akoibada irang thokhraba matung Border Security Force BSF Personnel River Bank aduga Central Reserve Police Force CRPF personnel singna litan sarekhongda full security cover pituna ngak sembagi thabak sing paikhatli haire mari lainaba authority singna litan amadi masigi akoibada leiriba community singna aramba pau amadi tonga sandoktuna makhatana irang sangdanaba sinba lepkadabani khunja singna achumba information khudimak district magistrate amasung police station laktuna pau pigadabani haina phongdorakli makatarakpa pauda deputy CM ge thaupunaba sinnarakpa Toubimal khangba utllakli irang asi political gi oiba solution ama purakpa mathau tai nemcha kipken Manipur gi ahamba nupi deputy chief minister oina thaupunaba khankhrabi nemcha kipkenna ma puthau asi punaba center gi luchingba singna sinnarakpada Toubimal khangba utpaga loinana thagwai asi pubada mahak masana yai haina phongdokhre Day week ta piba interview amada tokhaina tanariba kangrup aniki marakta matau karamna samjinagadagi haina hangba wahangi pakhumpiraduna deputy chief minister nemcha kipkena phongdokhibada luchingba sina sinnarakliba thaudang asi achumba punsimba amadi mahaki miyamga loinina punna lepminnaba romda thabak tawgani miyamna matam sangna awa ana kaya khangduna lapaga loinina miyoi kayagi punsi lomki kaya amana mayum maikai mang takhibaga loinana makhoibu ngakpi sembibagi wakhalol adu kaikhrei miyamna wariba amadi thengnariba khudongchadabasing asi khangsinnadana leiba yaroi hauzik oiriba tangkak asida infrastructure sengba sagapa khaktana yaroi akhoi macha marakta amana amabu thajanaba adu hanjil hanba mathau tai irang asida awa ana nanglaba amadi aso apa nanglaba singbu hana phanba mathau tai haiki khunai amagi yanglen saru ase nupi singna oiri nupi luchingbi ama oina nupi singna wariba amadi thengnariba khudongchadaba sing khangbaga loinana lenga asida miyamgi mihut chinduna miyamgi kholau oigani handak semliba anawba lenga asida maitai naga amadi kuki gi mihu sing yawba asina istat asigi miyam punsimbada kaya yamna thajaba thamlabagi haina hangba wahangi pakhumpiraduna nyamcha kipkena hai punsimba haiba asi yamna mak mathau tai lenga asida tribal usingba ama oina tribal khudimaki mahusinbani aihangna miyambo akhuba mi engna tokhaina khaidokpa leite punsimba haiba asina lenga asigi manglomda amadi ingtaparomda changsinaba lambi ama oigani Chief Minister masamaksu hairiba wafam asi thajaba thamle hairaduna
Deputy Chief Minister ama oina security gi ground chathok chasin tawba yadaba mafamsingda Chief Minister masana hakthengna chattuna miyamga unari hairi Mahapu Deputy Chief Minister oina khalaba matung singi district singda irang thokliba asigi matangda nemsana singi mafam kaya da irang tholakliba asi lebak thiba thaudokni physically oina furup singi marakta tokhaina tanariba asi political gi oiba solution ama purakpa mathau tai hariba waroisin asi phangnabagi damak mahang lenga asigi saruk ama oiba mathau tari Mahapu Deputy Chief Minister oina khalakpa asida kanagumba mahaki mayokta leiba kharana lana pau sandokpa yai miyamna mahaki mathau taba adu khanglakpa matamda mahangna Deputy Chief Minister oibagi khongthang asi karigidamak laukibano haiba khanglakani mahangna phangliba khudongchaba asi aruba amani hairaduna khudongchaba asi manghanba haiba asi waroisin ama puraknaba hotnabada phangadaba khudongchaba adu manghanba oigani haina phongdokhi karigidamak lenga asigi saruk ama oiba mathau taribano haiba wahangi pakhum piraduna mahangna haikibada politics haiba asina miyamgi thabak tawbani loinana lusingba haiba asi power natraga phamgidamak nate waroisin purakpa natraga yasinaba purakpada state government kanba yaroi loinina center mathandana irang asigi waroisin purakpa ngamloi maram asina mahak masana hakthengnana Manipur Legislative Assembly mifamda saruk yabamak ngamdrabasu lenga asigi saruk ama oiba haiba asi mathau tai haina phongdokhi karigumba mayam puna yanaba waroisin ama puraklabadi sojina assembly mifamda saruk yaba ngamlakkani maram asina tungkoina chatnaba yaba solution ama purakpa haiba asina mahaki ahanba priority oigani haina phongdokhi makha tarakpa pauda harau komai amadi hausi tawba lepkadabani Pesok Lakliba February 13 Council of Higher Secondary Education Manipur kosemna lauduna sahi khudingi pangthoktuna lakpa class 12 ki exam haugadawri loinina lakliba February 12 Board of Secondary Education Manipur posemna lauba class 10 ki exam su hauragani maram asna iramdam asida lairiba ireja punamakna exam asibu ingna sikna pangthoknabagi damak exam manungda lekaisingda harau komai hausina chingba tawbidanaba amadi mairoi exam gi chathok chasin tawbada ayat apan laitanaba ban brocket strike na chingba amada tawbidanaba su iroicha singi maikeida Federal Student Organization Kanglaipak Fesoki maikeidigi khangalakli exam thagadoriba mairoi singna su exam asi niti niyom chumna nataba pambai sijinadana thabiyu aduga khudong chanabagi damak exam numisingda mahairoi singge mama mapa singna exam center mayada puna laisinbiganu exam majamai pangna kanglon sumna pangthoknabagi damak aikhoi punamaki thaudang mathau tari exam manungda ingta pasanti normal da exam thaduna mahairoi punamak chauna mai pakpa achangba iramdam asigi mami amamam oirau haina fesokna phongdorakli